अहानबदा मरोइबा पाउ पिजरे मोचिलकलिवा नंबुल रिवर असे कन्नवा rejuvenation and conservation of नंबुल river in Imphal Manipur हाइबा प्रोजेक्ट अमा ngasi Chief Minister N Biren launch तौखरे भारत सरकार मणिपुर सरकार अमदी यूनाइटेड नागा काउंसिल गे माइकई अहुमगी ओइवा ट्राइपार्टाइट टॉक ngasi सनापति डिस्ट्रिक्ट पांगथोखरबा मतुंग मथंगी मिफम जुलाई दा पांगथोकनबा लेपनखरे अमदी कैथलिक स्कूल सिंह थमलिबा अथिंगबसिंग लौथोकपिदुना महौसागुम क्लास तहनबियो हाइना पेरेंट्स टीचर्स एसोसिएशन सेंट जोसेफ ना फोंदोरकले खुरुमजरे टाइम्स ऑफ मणिपुर न्यूज यंगबिरिबसिंगबो खुमनथेम जेंटल नतराम नोकजरे होजिक मियाम द पाउसंदोन पिजरे मोचिलकलिबा नंबुल रिवर असे कन्नवा rejuvenation and conservation of नंबुल river in Imphal Manipur हाइबा प्रोजेक्ट अमा ngasi Chief Minister N Biren launch तौखरे हिरमसिदा रिपोर्ट अमा Satliba sahi asigi April thada pangthoklaba yai haina panariba Lok Sabha Mikhalgi Code of Conduct lauthok tringai gi mangoinana ngasigi lengak asina paikhatpa miyamgi yaifa thaurangi sarugama oina project kaya urep uyung tamba amadi kum puduna leramlaba project kaya sangaduna miyamda sinabagi thabak leptri lengak na lokhalakpa khongthang asigi sarugama oina mosilakliba Nambul River asi kannanaba Rejuvenation and Conservation of Nambul River in Imphal, Manipur Haiba Project ama ngasi Chief Minister N Biren na haudokre. Lokta kansidi hai aduga turelda fata haudi sing di leptana thadari. Numidangi matamda fata haudi sing garida puraklaga turelda thadaba tokpiyu haina Chief Minister N Biren na fongdokre. Ngasi Chief Minister gi Secretariat ta pangthokpa project launch tauba aduda KFNPD gi Minister K Shyam, Forest and Environment Minister T.I. Syam Kumar, MLA Singh, Directorate of Environment ki Director Dr. Y. Nabasandra, Deputy Director Singh T.S. Bhogen, Dr. Brajakumar, Vivekananda Amadi atai official kayasu sarukyaki. Ministry of Environment, Forest and Climate Change ki National River Conservation Plant NRCP gi makhada Turel Singh Ningthina thamnanaba Directorate of Environment na Manipur da leiba Turel Nipangi Project semduna NRCP da thambani. Project sing adugi manungda ahanba oina Nambul River khangatuna paikhatpa haugadabani. Saurakna lupa crore maudraga taret ka lakh humdraga nithoi rom sangna paikhatkadaba project asigi ahanba phase na sahi ahumgi manungda loisanbagi pandam thamli. Project singi manungda saruk mapan thokna interception and diversion, sewage treatment plant, improvement of 56 numbers of crematoria through eco-friendly construction of 20 units community toilet complex, riverfront development at 35 places of river bank, afforestation, monitoring and evaluation of the project, public participation awareness amadi human resource development and capacity building project preparation, survey and investigation da Nambul River asi hena fazanaba amot akai sing tahandanaba asengba ising ohenanaba hotnagani. Fata haudi sing asi tonganba pipeline amada puragani. Iroi sembadagi hauraga mongsangai fauba pipeline da puraklaga mafamaduda 16 million liters per day gi sewage treatment plant da treatment tauraga amuk Nambul Turel da thadakhigani. 1 MLD gi STP amasu iroi sembada thamduna treatment taugani. Project asina Imphal Municipal Corporation gi apunba ward taragamari koisingani. Ward sing asida dustbin thamnanaba plan su yauri. Paikhat kadaba project asigi matangda slide so amasu utkhi. Project adu Chief Minister na launch tawbagaloina na Chief Minister N Biren na isingi asauba awaba ama ngasi miyam na mayoknari miyam da thaknanaba ising pibagi maruoiba mafam ama oiriba singda damsu ising leirak loidauri catchment area singda khul tasilakpagaloina na uwa sing yanthalakpana ising fangdabagi asauba maram amasu oiri singi isilinau singna khundaba tarabasu yariba makai umangi saruk sing manghan biganu umang kokthokpa tawbiganu Amaromda Turel gi khongbalda leiriba miyamna Turel da fata haudi langthabagi hainabi thadoglasi numidangi matamda isa gi fataba polam sing yomlaga gari da puraklaga Turel da thadabagi thabak tawbasi khudakta toklasi solid waste management gi manungsanna amot akai hundokfam semnanaba leingakna lo namadi grant pige harabasu kanamatana apply tawrakhide lamdamasagi amattangaraba loktak pat kansi hainasu mipum khudimakna adumak lauri adubu turelda fatahaudi sing langthabagi thabakti leptana sathari laikai gi club sing yauna mipum khudingna fatahaudi sing adu ningthina paiduna thambiu haujikti laikai da satuna garbage singna garida fatahaudi lokhatpagi thabak sathari
Ngasidagi hauna paikhatkadawriba project asi mai pakhanbada miyamgi asauba mateng sangi haiki. Ministry na akoina thagiba proposal la ture nipan yabire sigi yarpoi matungda nambul gi sina han bani nambul do si paika 97 crore gini koi tutorial tare nipan sida around 500 crore mukini akoina proposal thabse aduna sigi sila agadi akoi environment husik nai kholi phatte turenda du mahik change khole tawnari ba mayam se solve tawgani loina loktak the pride of the state state sigi pride ni loktak se aduma sisu save tawbungam gani haidna aduma ai mayam na tham municipality da or any mari laina bada telephone tawraga habiraga garbage loktho hanana ba adugi posak amose koi tawjage and public ki cooperation darkar lai Bharat Sarkar, Manipur Sarkar amadi United Naga Council ge makai ahum ge oiva tripartite talk ngasi Manipur lenga na thokdang logduna Senapati District Headquarter ge DRDA ge conference hall da pangthokre. Tripartite talk aduda Manipur Sarkar ge makai dege Education Minister TH Radeshyam, Minister V Hangkhalian saruk yakhe. UNC Ansam Atsum Yauna Tongan ba CSO singi lusing ba kaya yauduna sathaki ba mifam aduda United Naga Council ge nauna thaupuba sing taramna okay. Tungda mifam maduna naga singi oiva santigi wari asigi matangda waroisin ama purakpa ngamdabadage mifam madu sahi asigi July gi athengba saruk phawba yaithokre amaromda waroisin ama purakpa ngamdaba amadi mifam yaithokiba adubu yaningdaba phongdokluduna UNC gi maikaidagi makhoi gi oiva warep adu naga miyam ga watanarba matungda Bharat lengakta khangalaklage haiba wafamsu thamlamkhe hairi Catholic School Singda Thamliva Athingba Sing Lauthok Piduna Mausagum Class Tohan Bio Haina Parent Teachers Association St. Joseph ke Secretary M. Sovasandra Nangasi Paumi Singa Unaba Mada Fongdokre Manipur Press Club ta Pangthokiba Paugi Mifamaduda PTA gi member sing saruk yakhe Secretary M. Sovasandra na makataraduna Haukiva February thadage Catholic School Kanchipur St. Joseph Nirmala Vas amade Little Flower High River School Mari Asiga Lalholup KSP People's War Group ka Karigumba Kharada Yanadabadage Mairoi Singh Ningthina Mahima Singh Tamba Fanglaktre Numit Kharani gi mamangdasu Catholic School Kanchipur gi geta bomb thamlambagi thodok amasu laikre School Authority ga People War Group ka Ningthina wari sanabiduna yanaba ama purakpiyo amade Mairoi Singhna Mahima Singhda Ningthina tamba yanaba mama mapa oiba singnasu pangba yaba mateng oiragade pangna bohonajage nakal animakna khongpham khara khara handokpiduna normal academic atmosphere ama laanbiyo haike School Authority amadi People War Group ka mungnabasi losina bohonabada Manipur leiriba Mahiroi Lup Singna Sobu Tokdang Lobiduna Masi Atuba Matamda Lusilanduna Isasingo Direct Tambada Ningsang Madi was Asina Mato Pantopada Ningsang Pantopang Namabahonabda Lai School Mahiroi Lup Singu Wina Sidamiang Sambiduna Puning Sangsin Dinaba Haina High School of Hunsigi Parent Teachers in Madi Parents in Makida Gimaruina Paisimaga Appeal to Koirengay Iva Samaga Marifunitoy Suba Besa Battalion ge Kangbuna Ngarang Numidang Mafog da Manake Tumukong Amade Tokpokpigi Akoiba Mapam Singda Tiba Humbigi Tabak Satabada Lalobu Sing Lotuna Tamlamba Kuchukulai Kya Fagapangam Kre BSF Tage Fangba Pawn Harivade Mapam Maduda Lalolup Amage Lami Mangarom Laire Haiva Akanaba Pawma Fangbadage Tiba Humbigi Tabak Satake Maduda Country Made Pistol Ani Self-loading rifle gi magazine ani wireless set ani opium gram humbudra tongan ba nongmai singi kapa yari ba maru yang kai tret yaw ba polam kya phangkhe fagala ba polam singadu mafo police ta sinakre haire ngarang numidang wairam polo ground maning da laiba MPP gi office ta masak khang da ba miyoi singna Chinese hand grenade ama thamjin lamba adu yaning da ba phongdolo da ngasi MPP office mamang da party asigi thongmi singna wakan mifam sathakre Manipur People's Party MPP ge office ta bomb thamlambadu Maoist Communist Party Manipur nani loinana bomb adu MPP ge lusingba amade thongmi singda piba aroiba khanganbani haina lup asigi cherol amana hairakle cherol aduna makha taribade matung tarakpada MPP ge manungda kanagumba lusingba natraga lanai mioi amana aran ba thabak chatharaklabade natraga lup asigi mayokta leiraklabade mayum sangduna sapchana para tambigani MPP da thokliba wathok asi mioi kharage atamnava khujil thorangni haiba chapchana khangi makhatana aranba thabak ama hek torokpada lup asina ahakpa cherak pinaba sem sare MPP gi wathok loisinaba haibasi lup asigi pandam nate
Adumoinamak regional force mapangal kangkhatnaba honabada lup asina lawfam thokpa thodang adudi lawgani maramaduna MPP gi leiriba financial statement ama chayol amagi manungda lup asida pikhalakadabani hairi NAV NCV Home Guard Kangpopi District Police Taret Suba MR Kuntranipan Suba Assam Rifles Forest amadi revenue ge apun bakang bomana ngasi Kangpopi District ke Cycle Police Station gi manung sanba Moljang Singsang napomda lam ekar samag humpumanga romda tharamba popi pambi sing yanthatuna manghanta ankhre yanthat kraba popi pambi sing adu saurakna popi kg lising amaga satruk yankhai rom gi oigani hairi BJP Sandel Mandal gi President Tongkho Thang Khongsai Secretary TS Ismail Amadi Party ki thaupuba tarukna Janata Dal United Manipur State Unit yaropada party sina harau tayamna okre hiramasiga mari lenena ngasi Imphal East ki news second dalaiva JDU Manipur State Unit ki mayai loisingda pangthokiba paugi mifam aduda JDU Manipur State Unit ki President Hangkhan Pau Taithulna ngasi lamdam masi afava lengak leitaba amadi corruption ge Mairi na maiwairaba lamdam haiba adu oire asigumba fatraba hainabi kya asi maru fangna muthanaba party asi mapangal kangkhat hanba honare masigi mathakta Ukhrul Senapati Churachandpur district singdage miyoi kya party sida changlakadaba leiri hainaduna handak pangthokodariba 33 suba lok sabha mikhal asida outer gi mirep oina mahaku sagotpiyo haina miyam gi puning chingsilakle BJP Mandar Committee singsina JDU asi Hojik ki Manipur na tangai phadana darkar oi raba party ni haiba khangak paduda JDU gi chatna loan policy program makhai asi thajaba amasung policy faragasu policy chalai riba leader singduna apharaba policy singdo Chalaiba hek wat pamatamda thengnariba samasya mayam asi hoikhoi gi JDU gi de Nitish Kumar ji gi wakhanlon asi mayam nasu thajabire amasung thajabagi motunginna magi makhut masa kan khathan batai all India level gi sangbidan sempham parliament da Nitish Kumar ji gi party dagi Ekhoina karigu Manipur Prajana MP ama thadok piragadi henna Manipur gi seba chaw thokna haibatare tawbajaba ngamgadra haiduna MP lep charage haina decision lobaduda mohoi mayamasi marjal tawrak le ngasi ase paugi marakthana ten babre matang lominase Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, MG Avenue, Imphal. For home delivery, kindly contact 9856003956 or 9856003957. Break matungda makataba pau pijari ahan boina Bharat ke under 19 cricket team da saruk yariva lamdam asige amata ngairwa sanaroi Rex RK na yaukhiba team na mayong nakhiva South Africa ke team bo laksana maithiba piduna cricket masana da puari ama semangam khraba sanaroi Rex RK bo harau tayamna okre lamdam asida namit khudingi phongba pause Sangai Express na sinduna Imphal gi thangal kaithe da leiva Sangai Continental gi hall da pangthokiba thoramadu da Sai Special Area Games ki Center in Charge Dronacharya Awardee Elibomsa Youth Affairs and Sports ki Joint Director L. Jantakumar MU ki Assistant Director of Sports Dr. C.H. Pradeep Manipur Cricket Association ki Vice President C.H. Sauba Secretary S. Priyananda Amadi Tidim Road Athletic Union ki Secretary T. Folena Athoiba Lengbir Pusing Oina Saruk Yake Thoramadu da Saruk Yakiva Sangai Express ki Editor Hogendra Komdramna Bharat Lenga ki Ministry of Human Resource Development na Sarkar ki Mahiloi Sangkhudimakta Sports ki Curriculum Hapkani Asoba Senpam Kaya Thadaduna Sports Pu Yokhana Bohonari Haike Education ke mari na bas sports ke mari na mayam ama yawi masina hena khamna dra na khale aduna bidi sports ha base
masih education ka thabu no ya do adugumba amani aduna maram odna sangai express ki oina di sigumba sports ko sakadana ba education ko sakadana ba hona jaba se koi ki thongdam ni koi tung da hor bodor ba ngang sing ai koi se sana do ya de cricket su smai to dana mamang da dingkuna seritana mirina smai to boxing da chakhiba mai to dana smai to dana cricket da se koi si yam chana ba jane ne masana se haidna khala aga ino na malak dana hana lermi ba manipur se koi ki powerhouse of the sports and kind of state as a quick massive pura sitting in a double torga quickly as a in order to discipline Kudimaka hen Mapumpana angang sing honorakani haibugi kanodo aina thamjage Security force na city manungda lepa laitana thi bohumba gi thabak sa tharam ba lep khraba matung ngarang numidang wairam MPP ge office ta sakang da basina bom thamjin lambadage lep lurbo operation ge thabak ngasidage mok hokre ngasi ayuk Imphal West District Police Commando Bazar Unit na Masajid Road Kakulong Pauna Bazar Lambi amadi Polo Ground maning ge akoibada paksana thi bohumba ge thabak sathaki ba operation aduda masagi saktak se yaudaba chingna bami kuntaret makha tana wahung pahung sathanaba city police ta sinake ngarang numidang wairam pung manga makhai taba matamda Lilong Police ki kanguna Lilong Haureibi Turen Ahanbi Darul Ulum Makhada Laiva Sakila Chahi Kuntaruk Mapuraiba MD Babugi Mayumda Thibohumbi ki thabak sathabada lotuna thamlamba SP capsule lising amaga satret humbudra fagatle senari bamioi adu amambagi khudong saba lauraga nanthokuna sen khre haire BJP Hairok Mandal na sinduna anirak suboina pangthokpa Hairok Kendra ge awan banumit lising ani taramapan gi thoram ngasi salungpham kangyambem umang laikolda pangthokre thoram aduda Education Minister TS Radeshyam saruk yakhibaga loinana Hairok Kendra ge polling station kunthra nipandage ahal chatret ka taret amasung lukhrabi chatruk ka humbudra banga da khudol pibaga loinana salungpham mayai lekai amasung ukhong sang da sava labor work set sangaduna khusinakre lamdam masige puwariga sagonaduna laklava chatnabi ama oina ngasigi mirolna asoi angam yaudana leinaba lamtage ahanba thangjana mitke saroi khangbe thoram ngasi mafam kyada paksana pangthoknakre hiram masigi matangda konungge amaiba famnaiba oiriba mainona phongdorokli saroi khangba se thaina mamangai khoyum laiga mioiba singa punna leiminarambadage khainaraba matungda malem asida leiriba yek taret ki mapari mamom singbu yeknava tamthiba saroi ngaroi singna sokpa ngamdanaba amade punsi nungsangnaba chak lan hi yai hongnabagidamag maiso pungnamakna khoyum laigi mafamda tainabani amaromda matamgi matungina honglakliba asigi matangda ima event singna lambida tholaktuna saroi khangwa sathariba asida laison tinson mayek khangdana tawhaidaba thabak thoram kya yaubudagi ngasigi mirolda awa ana layong khangdaba na haidaba leina kya na hale hainasu phongdorokli masi nahanong khoyum lai munu tebang mioiba ani punna loisang khangjeng tineringaida tebang mioibagi awa ana punama asi khoyum layamna ngakpirami matam aduda temama pugi yathang matung ina munu tebang mioibaga khoyum laiga loisang khangjeng khaina dana magi mathau mangam tonga na raba matungda chahi khudingi munu tebang mioibana nahanonggi lai ariba ipa hakpa ipu ariba sau daba athoba ayangwa punama puning singjabo oina pore metele paki ning thorian gi phamnaiba amai ma chopuna mona ipa laibu ipu laibu taijabani karigi tamak malia masida laiba yak tariat ki mupari mamom singa se yena batam thiba mi hingcha lai hingchana chokpa ngamdana bagi damak ipa ipu athoba ayangwa singda haijaraga akhoi gi punsi punsangna ba chaklan hi ai hongna ba thawai hamchataba mi hampoidaba haibudu oina bagi damak ipa ipu singna maina wai tangna samna tore raja iri tatabagumna mathang sinthaduna thambirami haukiba kumja lisingani taranipal ge Manipur Sangai Festival saruk yaba lakhiba Bangladesh ki delegate singa akhanana unabagi thoramamada Manipur ki Chief Minister N Viren Singna Bangladesh ki Manipuri Cultural Complex ta pung isai amadi jagoi gi oja sing sei sigi horokpada tharagani haina thajaba pikhiba wafam singadu athubada thabakta onthokhaningi wafam ase lengaksina lumna lahoningi haina Patriotic Writers Forum gi Secretary Rakesh Nauramna phongdokre Bangladesh ta Manipur gi nat amadi saktam ngaktuna thamnab gi pandamda Manipur gi puariga sagonaduna leiriba ariba polam singta thamnab gi pandamda linkhatkhiba Chawba Memorial Intellectual Properties Museum gi Managing Director Hamom Tonu Babu ngasi Patriotic Writers Forum Manipur na sinduna forum asigi kasamthong hodam lerekta leiba mayai loisengda taram okpugi thoramda Rakesh Nauremna makha taraduna
Bangladesh ka Manipur ga gi maitai sing gi marakta handak sahi ahum mari sigi manungda ka hena naksinaba amadi nungsinabagi mari ama laklibasi laingaksina khangbifam thoi matam kuina gi matungda naksinarakliba mari asi hena sesinaba policy tawbifam thoi loinana chief minister na Bangladesh ki miyam da pikhiba thajabasing athubada thabak to ontho aningi haiki taramno opogi thoramaduda hamom tonu babuna phongdokibada Bangladesh ki lemaida maitai aikhoina khundaduna leiribasi sahi taret khuntakpagi mamangdagi leiraklabani adubu Bangladesh ki maitai sing hiram kya da sothana leiri Manipur ga Bangladesh ka ge marakta cultural exchange tongnabagi sang yamna namely Manipur ki potok sing Bangladesh ta marang kaina phanganabgi damak export import ki lamda kumang sauksinaba Manipur lengak na midyang changhaningi haiki lamda masigi local cable network amage numit khudingi Sandokpa maru oiba pau sing khana nenavada saruk yakiva MU gi professor amana yellow furup maitai mitai bu Indian constitution a yellow furup oina sakhang baga loinana ST lista chalhanduna constitution ge ngaklo pigedabani haina sangsin liba khongjang bu miyam da lanna lokhiba yaba wahai wata sing phongdokhiba bu schedule tribe demand committee na akan mong da condemn tawi harakli SDDC Manipur gi serol aduna makha taribade ngasi numidang pung taruk tagi Manipur pumada sathariba total shutdown ge khongjang manungda Manipur lengak na sinba lengak ka mari leinava interview exam na singba amata miyam na sogat pigano masida tholokpa afafata ge daita lengak na pugadabani harakli ngasi paliba lengak asina chinda nupi khunaibu yok khatsi haina laurbasu Thawal district ke Waikhomani Girls College ki mahiroi nupi masa singi damak khalaga college asi lokhat piyo haina kayarak hijagrafasu ngasi fawba karigumba hiram amatada yengsin bidre haina MSU Thawal district committee ki assistant secretary P Malemngan Bisanu na phongdorakli ngasi MSU Thawal district committee ki mayai loisengda pangthokiba pawgi mifam amada mana makha taraduna college asigi matangda lengak asina khana biraktaba taragade college asigi mahiroi nupi masa singa MSU ga khusamnaraga akan bakhongjang kya sangsinaba sem saba loire maduda tholokpa afafata gi daita punamak lengak na pugodabani haike BJP lengak asina chindadi nupi kunai bu yokhachi haidun lawrabasu ngasimak Waikhomani Girls College ki mahiroi nupi macha singbu yengsinbiyo amadi college asibu lokhatpiyo haiduna thengkhang kaya da akan bakholau kaya lawkhrabasu masigi pali belengak asina karigum mileng amata jangsin yengsin balaitre handak lawriba kholau asina aroiba kholau amani masida lengak asina mileng jangsin biraktaba tarabadi college asigi mahiroi nupi macha khudingmaka MSU ga khusamnaraga makhal makha kayagi kanba khongjang changsilagani Patsoi gi akoibada leiriva Sekol Sing Maruina HBS Construction Materials Private Limited ke campus da leiriva hot mix plan ase lokthokpiyo amade Patsoi gi akoibagi mafam singda air pollution thokliba asida lengang na midyeng changbiyo haibagi dabi tawduna ngase Patsoi part 1 bazar da maikaidom gi miyamna wakani mifam sathabaga loinana NH37 gi lambi paring thingbagi khongjang sangsilure JC against pollution around Patsoi na mapung oiba thodang loduna sangsin ki khongjang aduda saruk yakiba miyamna lambi thingbagi khongjang sangsin ba horakpada Patsoi police ki kangbu laktuna khongjang loising adubu tankhai tungda miyam aduna lambi thingbagi khongjang handoklabasu makha tana wakat mifamdi adumak chathaki khongjang aduda saruk yakibi Patsoi part 1 gi ward member Wahengbam Lilina mi kungna taba Patsoi gi area da Sekol yauna tongan ba makhal gi khulai kya thamjinduna madudagi tholakpa maikhu-singna maikayadom sengdaba nungsit silakpa maramna miyoi kya gi haksang soningai oire maram aduna lengakna athuba matamda midyeng changbiyo haiki industry sing maruoina brickfield singse dagi tholakpa pollution na maram oiraga lamdam sida kaidhara iba soktara iba hel hazar tho iba mayok tani akoina phamjari basi maruoina akoina ngasi gi phamiba di akoi gi SBS construction da mayam amadi se kon tawi like marak sida adubo atamnana SBS construction gi mayok ta phami bai maram di makoi gi industry manung sida makoi gi hot mix plan hariba plan asina maram oiraga akoi gi lamdam sida hena hel haza thon ba akoi gi lamdam sida aseng bas nungsit sor hon ba phangdadana ahingda akoi gi aseng ba nungsit sor honna da ba mayam si sor makalam na hon ba ngamakta ba heart stroke BP stroke nei chang wang khalakpa cancer na naraga siba chang hengalakpa tongan ba hel hazat mayam ma tholak pasdagi masigi tungi mihoro tungi mirol sing asi kannana bagi damakta hariba plan asi khudak ta lepi akoi gi plan hariba sing asi lokthok ta bataraga di akoi tongan ba akoi khongjang asi makhal makha kaya gi khongjang se changjangini Manipur Pradesh Trinamool Congress and Amapangal Kankhanava Amade Lakaduriba Lok Sabha Mikhal Gamari Lenena Party Sigi Sabsava Firep Lauthonava
AITC gi North East in charge amadi observer oiriba Bisorjit Dev thasigi taratreta Imphal da thunglagani Magna thungarba matung hojik lamdam asigi oiriba tongan tonganba wathok singi matangda party gi thongmi sing yawba mifam pangthoklagani haina Manipur Pradesh Trinamool Congress gi serol amana hairakle ngasi Moreda leiriba Galngam Lentol Playground da Nguminlal Memorial Football Academy More na sinduna sahi asigi ahan boina academy asina More lamdam asida afafa sanaroi sing puthoknabagi pandamda under 13 amadi 15 gi football trial pangthokre tongan tongan ba kanglup khaidoktuna ngasi ahan bada sahi 13 gi oina sanaroi humphumanga na saruk yaki amadi sahi 15 gi footballers angang 53 na saruk yaduna punna angang samaga ani trial adu da saruk yaki Masida under 13 amadi 15 asigi angang punna samaga ani asigi manungda academy asina tongan tongan ba angang kontra khangatuna academy asina angang sing asibu loksinduna training pigadori Jiri College Employees Association Jiri Bamna sinduna Jiri College ki Teachers Common Holder Food and Industries Corporation Government of Manipur ki Vice Chairman K Sarat Kumar bu thagat pa phongdok pagi asam ba thorama ma pangthokre Jiri College ki matam kuina panduna lerakpa post creation ki order adu K Sarat Kumar na kanna hona viduna amadi ma ki mating dage Jiri College asigi post creation ki order thon biraktuna Jiri College asi ngasidi government da full absorption tawre habi ki order thoktuna Jiri College employees singna harau bogaloina K Sarat Kumar bu thagat pa phongdokhe ngasigi thoramadu da Jiri College Employees Association Jiri Bamge General Secretary L Jamini Kantana Jiri College asi mapung faba college ama ohelakpasi Oza K Sarat Kumar ge asobo mateng yauri mahakna Jiri Bamge amata ngaireba college asibu nungsibiduna government da full fledged government college ama oinaba appeal kya torpadage ngasi asigumba phibam asi yorokpani amadi hojik paliba BJP sarkar asina corruption asi muthanabagi pandamna sangsilakliba thabakta Jiri College asibu government college ohelakpasi asobo khudol amani haina phongdokhe ngasi Jiribam district ke Kamarangada leiba Barak Valley Center Fellowship for People's Endeavor for Social Change Fest na sinduna numin ini sathagadaba career counseling and life skill workshops hogdokre thoromaduda chief guest oikiva Rajiv Barman na PES NGO na asigumba program asi thawai haksang yauna organize tawbigi damak thagatli thorom asida saruk yariba mahiroi singna program asidagi kanaba kya lobiu amadi punsida mai pakpo oyu haike thorom asida invite oina saruk yakiva Philip Kamaina Hojikan ki mahiroi singde yamna maraiba faba mahiroi sing ngaktani hojikti makoi na pamliba facility adu phangba ngamle adubu mahiroi ama oirabadi yamna samna leiba tamgadabani haike BJP Hanglab Mandal na sinduna ngasi Loktak project ke Silent Kokpi Community Hall da BJP workers meet cum reception ceremony pangthokre Thormaduda BJP ke General Secretary Organization P Premananda Maitei State Secretary M Prafulo Churachandpur District ke in charge Foni Bistarak ADC ki member sing amadi office bearer sing saruk yake lakadoriba Lok Sabha mikhalda lamdam asige sit animakta BJP ki mihutna mai pakna honabada worker sing na lawgadaba thodang sing khanabaga loinana party da nongna yawraklaba miyai sing bo harau tayamna okay hojik pawgi maraktan aten babre matang lawjari Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna lawjari nomaizing numitsu adomgi service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break ki matungda mayam butaram nokchari NSN IM gi khulai faiba kedri mangana ngarang ayu pung 13 rom taba matamda Kamjong district ta leiba di Paukhothang Haukif sahini fumari apokpa Sejang Haukip ki mayumda maram taktana changlakdaga tamthina phu saibi ki thongadu Cookie Students Organization headquarter na akan mongda condemn tawbaga loinana mofam adugi manakta leiriba 38 suba Assam Rifles amasung police ki kangbuna thawa sadana laithokpa se yaningde
थौदोक अदुगी चप चाबा मरम नुमित मंगानी की मनुंगदा NSN IM ना सेंगदोकपगा लोइनना सेनरिबा सिंगी मथक्ता एक्शन लौखटकदबनी हाइना दाबी तौरकले नुमित हुमनी सुमना कार्वी स्टूडेंट्स एसोसिएशन KSA सेंट्रल एजुकेटिव कमिटी CEC ना सिंदुना था असिगी तरेतगी चथरखिबा एसोसिएशन असिगे निफुतरुक सुबा एनुअल कॉन्फ्रेंस ngasi लोइसिनख्रे कॉन्फ्रेंस असिदा कल्चरल कॉम्पिटिशन अमदि स्टूडेंट्स ओपन सेशन थौरम क्यासु पांगथोखि एनुअल कॉन्फ्रेंस असिदा सरुक याखिबा ऑल मणिपुर स्टूडेंट्स एसोस ngakpigani ऑल मणिपुर स्टूडेंट्स यूनियन MSU की प्रेसिडेंट मंजित छरांग थेमना नॉर्थ ईस्ट की इथनिक कम्युनिटी सिंह पुना इसा कंजनबा होनमिनबगे मतम ओइरे मणिपुर ददी ILP चनदबनिना मिटोप मियानचा सिंह चंगसिलकपा हौरकले मसी अखोय मियाम पुना ngakthoknaba होनमिनसि हाइखि मणिपुरी यूथ फ्रंट असम माइफागी प्रेसिडेंट सेराम हेराजितना अवांग नोंपोक लमदमदा लेमिनरिबा येलोंग मिसिंग हौजिक पुनसिनबगी मतम यौरकले भारत लैंगांगना अखोयबु हंथना येंगलिबा असि अखोय यूनिटी लेतबदगिनि मरम अदुना हंदक CAB की मतंगदा अखोयगी यूनिटी लेखिबना भारत लैंगांगना माइथिखिबनि हाइखि मणिपुरदा लेरिबा हौगलकलिबा नहारोल खुदिमक अफबा सानारोय अमा ओइना होनबदा डिसिप्लिन खंगम मथौ ताइ मसक नाइबा सानारोय अमा ओइनबा होनबदा अखांग कनबा चंगी निसागी मायोक्ता लेबा अमा मथौ ताइ अनौबा अहोंगबा अमसुंग चौखटपा मणिपुर अमा पुरकनबा होनबदा मणिपुरगी लैंगांगनासु थौदांग क्या लौदुना लागली ममापा ओइबसिंगनासु अफबा सानारोय अमा सेंगटपदा अचौबा थौदांग लै लोइनना मसासिंगबु पुनिंग थौगटपिबसु मथौ यामना ताइ हाइना यासकी मिनिस्टर लेटपाउ हॉकिमना फोंदोखरे वफम असे ngasi टेक्नोपोल डिस्ट्रिक्ट के मनुंग चना लेबा मोलनोम यूथ क्लब MYC मोलनोमना साइबोमदा पांगथोखिबा KSO टेक्नोपोल ब्लॉक 2018 फुटबॉल टूर्नामेंट अमसुंग सिनामदा पांगथोखिबा TM कप 2019 दा विनर ओइरकपगे हराउ तयामना ओकपगे थोरमदा मिनिस्टर लेपा हॉकिमना अथोइबा मिथुंगलेन ओइना सरुक यादुना फोंदोखिबने थोरम मदुदा मखा तारादुना हाई अतोपा मपालम सिंगदा तौबगुमना मणिपुर की हौगलकलिबा स्कूल कॉलेज की महिरोइ सिंगना तमलिबा मणिपुर की सिलेबसता स्पोर्ट्स पु सब्जेक्ट अमा याहुंदुना मसा मसागा सानाजबा मसाना ममम सानाहंदुना अफबा समाज अमा मसामु फबा समाज अमा पुरकपा मथौ ताइ हाइखि ngasi थोरमगी सरुक अमा ओइना मोलनोम यूथ क्लब की सानारोइ सिंगबु पुंगनिंग थौगटपगा लोइनना सकंगसे अमममसु खुसिनखि वांगखेम ब्लॉक कांग्रेस कमिटी WBCC की प्रेसिडेंट ओइना मतम सांगना थौपुरंबा अल्जा MD मुबारक अली ने लेखिदबदा वांगखेम असेंबली कॉन्स्टिट्यूएंसी के MLA MPCC के जनरल सेक्रेटरी कैसा मेगाचंद्रना WBCC अमदी कांग्रेस के थौमी क्या अवाब फोंदोपगे मिफम अमंगसी यारिपोक बिष्णु नहादा लेबा MLA की युमदा पांगथोखरे सरुक याखिबसिंगना लेखिद्रबगी फोटोदा लेसुकतुना इकाइखुमनबो उत्पगा लोइनना लेखिद्रबगी थवाइना मपुगे लेकोलदा इंगना चिकना लेरुनबा मिनिट अनि तुमिना लेपतुना अवाबसु फोंदोखे तुंगदा MLA यावना कांग्रेस की थौमी क्याना लेखिद्रबगी युमदा चतुना इमुंग मनुंगे अवाबदा सरुक याबगो लोइनना सेलगी तेंगबांगसु खुसिनरमखे हाइरि ngarang International Women's Day ga mari lenana Sahitya Academy New Delhi na sinduna Sahitya Academy Conference Hall New Delhi da All India Women's Writers Meet da Manipur ge oina Tripura ge Konjengbam Sarita Devi saruk yakhe All India Women's Writers Meet asida Bharat ke oina nupi AV kya na saruk yakhe North East State ke oina Tripura da ge Maitai AV Konjengbam Sarita Devi Assamese ke oina Assam da ge Anamika Bora amadi Boro ge oina Binita Goyari na saruk yakhe Writers Meet asigi ahanba session da short story reading pangthoki maduda Assamese ki oina Assam dagi Anamika Borana wari masa paaki ani suba session da serengba singi sammelan pangthoki maduda Manipur gi oina Tripura dagi Konjengbam Sarita Devi su sereng paaki ahum suba session da Bororol gi oina Binita Goyarina su sereng paaki Technopol district ki manung sana leiba Hunnangchang village Molnoi area da khangongdana horakpa mai nangarang yum amatumna sakibagoloinana lupa lakh kunromge malsang mangta khiba mafamda 7 Aimol Autonomous District Council ADC Sandil gi member CH Chanthoi Aimol na masamak chatuni yengchin bagaloinana awaba taraba imungi awaba su saruk yakre maina tumna sahan bikrava yum adugi yumbu mangsat baite sai kunipan apokpa paujatong baite gi Hunnajang village Molnoi area da ngasi CH Chanthoi Aimol laktuna awaba nanglaba imung manungda maki maikaidagi angamba mateng pangbagaloinana ADC gi maikaidagi awaba taraba asigumba imungsingda piba yaba tengbangsing athuba matamda pinanava mahangna honagani amadi Manipur lengaktagi kari mateng loba yabage haibadu thidoklaga fanghanaba honabada mahaki maikaidagi su angamba mateng pangani haina phongdoklamki
ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ NIT Manipur na Sinduna Ogri 2019 Drift into Utopia Haiba Timda Mars Kungani Pantiki Kuntraga Matway Fawa Langol Jalaiba NIT da Aktuk Jaragani Tauramastiki Manung Channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Boys of Ogri Extempo Debate Quiz Painting Football Dota 2 Counter Strike PUBG Mobile Amadi Mobile Legends the Chingba Event Sing Yauri Pom Ogri Office NIT Manipur Langol Sindam Book House Singzamay Dissolve Center Kasampat Junction Delta Zero Squawkatel, Ibojo Computer Center, MU Gate Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewelry, Kakjing, Gateway, Nambol, Thangzam Pepper Mart, Moirang, AVC Bookstore, Kongba Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission 15 March 2019. Akupamarol Gidama, Equity website www.ogri.org daki Khanglaba Yagani. ब्रेक की मतुंगदा मखा ताबा मणिपुर की मपान की पाउ पिजरी असमदा पोजान यावबा यू थकलुबदा ngasi mi ani sire mamang thada golagat amasung jora district singda pojan yawa yu thakpada mioi sanirom sikhibagi thodok laikre ngasi laikhidraba mioi ani adu numaligar district ke manung sanba morengi pani koradage ratul das amasung jitu das kawe Deepak Raj Bonsi kauba mioi amasu pojan yawa yu thaklubadage hojik hospital da aruba fibam da laikanari haire Meghalaya High Court na The Shillong Times ke editor Patricia Mukhim amasung publisher Sobha Chaudhary bu contempt of court ka maral lai haina lauthokre court asina Mukhim amasung Chaudhary dage sel oina lupa lakh aneni fine thian ke order adugi matungina chayol amagi manungda fine adu piba ngamdrabadi makhoi ani bu tha taruk phadok pigani loinana pausi adu thingjingani haike contempt of court ke order ase mamang sahi ke December da retired judge sing amasung makhoi ge imung manungda khudong sadaba kya pinaba ngapigani khudong sabo kya pinaba court ke order amagi matang da thangalkhibani December tarahom doidasu makhoi ani court lakiba laikhrabani Rashtrapati Bhavan da pangthokpa thoram amada Youth Net Nagaland ge founder Hekani Jakalu Kenseda President of India na Nari Shakti Puruskar gi mana pikre Hekani na mahake lawyer gi sinfam thadok laga wakal manava naha singa Youth Net linkhatuna youth empowerment pinaba amasung awang nupok lamdamda thabak fangdabagi matangda thabak kya tawrakhe Egypt ta pangthokiba Global Youth Employment Summit ki makhada Youth Net na YS Nagaland chapter hangdoktuna naha singi senthok lambi amadi hojik amasung tungi mirol gi punsi mahing fagatnaba asobu thodang lawkhibabu ikai khumnaba utpoina award adu khusinakibane Haukiba February 13 da Jammu amadi Kashmir da thokiba Pulwama terror attack ki matung United States lengakna India da hojik oriba khulai paiba lal hobugi irang amadi civilian singi marakta langtaknaba leiriba asi yenglaga US masa singbu India da satanaba haina level 2 travel warning amang arang thokre American singbu India amadi Pakistan ka tainaba mafam singda kilometer 10 dagi hena sangdanabagi wafam su yauri Maharashtra ke Additional Chief Secretary SM Gawai yauna atopa bureaucrat mari gi mathakta mamang sahi Switzerland ge Davos ta numit mangani chumna sathakiba World Economic Forum WEF annual 2019 summit ta saruk yarubagi bill lupa crore taret ka lakh humphum gi tarambagi matangda khangba ngamlabasu State Education Chief Minister Devendra Fadnavis amadi Industries Minister Subhash Desai na hiramasigi matangda inquiry amata sathaba hongdri masigi matangda Maharashtra lenga ki makok thongba official amana haikibada bill adu hojik fawba singdri makata na scrutiny tongnabagidamak account department da thijenalagani hairi hojik ngasi nungthilda phongkiba Manipuri pause singe moriba pawmu puna yengminase Kanglaipak ki maira lupa kormar futra nipan rom changna Nabul Turel semgat kadore Nabul Turel da amota kai thada vigano Chief Minister Pasoi akoivada chekondagi thorakpa maikhuna pollution thokalakpa thingu haiduna miyamna lambi thingbagi khonggang changsinkhre ngasi numidang pung 3 tagi haying ahing nungai fawba pung 30 gi general strike kaukhre Paugzel Chief Minister na Rejuvenation and Conservation of Nambul River project launch taukhre Sarkar na Jiri College full absorption torokpada nungaiwa phongdoktuna Sarat Kumar Okre Annual Conference mapung fana loishin kre Combing operation da mioi kun gatred laukhat kre Pandam
lupa crore marifutara manga changna nambul turel semgadori loktak kansi haina panglaw da lawravasu numidang ahing athengwada turel da amotbal langthavadi lepte chief minister MP election da Manipuri governor Dr Nazma Heptullah Imphal da bot thadagadori KSA gi nimfutaruk suba annual conference loishin kray eni gi miyamna aikoi kanjanaba honasi emsu Aroibada maroiba pom kana fangbigani Mosilak River Nambul River asi kanava rejuvenation and conservation of Nambul River in Imphal Manipur Hyper Project ama ngasi si Minister N Birena launch tau kray Bharat Sarkar Manipur Sarkar amadi United Naga Council ge makai hum ge oiva tripartite talk ngasi Senapati district ta pangthok raba matung mathangi mifam July da pangthok na balep na kray amadi Catholic School singda thamniba athingba sing lokthok piduna mau sagom class ta honbiyo haina Parent Teachers Association Saint Joseph na phongdorokli ngasi goina di matang sida Manipuri Power Jare Times of Manipur News yang beri basing bo mukana khurum jare